ngasi somuk puduna laksari Diamond Radio na mamangda sandoksakiba crime reports ki nifuga mari suba tangkak adugi makha taba saruk Lotus Genius English School bus hijack tawkiba adugi makha tarakpada jiban gi mapana gari manungda ising asi lokthoknaba honaringai matamda khanghauduna police station aduda hijacker sing adugi aremba lehoriba sing aduna police station aduda nongmai kapsinduna landaraklamni atat akham leitana automatic rifle sing paiduna police station aduda nongmai asumna kapsilakpa asida mafam aduda leramba angang sing adu mama mapaga loinana police sing aduna atopa ka amada pusinduna thamlami amadi gari manungda jibangi mapa pakthaduna lotuna lerami hijacker sing aduna police station da lausilami nakoi hauji police station aduda leriba khoigi miyo adu thadok taba tarabadi police station asida leriba angang sing asigi mama mapa yauna amadi police nakoi busoi khoina tumna halagani maram asina akhoi miyo adu yam thuna thadoro natrabadi nakoi afabo oiroi asumna makoina hairaga automatic rifle sing leptona kapsilami madugi matungda ngaihak nomai kafal lepki tanja asida bus manungda jibangi sing loba chatkiba jibangi mapana isingi bottle adu pairaga bus manungda pakthaduna lotuna lerami angang sing adugi marakta sikre haina lounaramba paralysis tawba angang Ria asumna hijacker sing aduna nomaina kabakma matamda angang sing adu manungda hathu atu pusinba matamda Ria police station adugi mayoknaba sang amagi marumda Ria lotuna lerami mahakna hathu atu manungda changadabasu mahakki makhong adudi yotki makhong ahap amana chatpa maramna mahak manungda pusinba ngamkide loinana mahakki mapasu nomaina panba saduna mapanda uptuna tarami masigi matungda jibangi mapana bus manungdagi ising bottle adu paiduna bus adudagi thoknanabagidama honarami amadi tapna mahakna bus adugi manungdagi thoroklaga police ki ka manung aduda changnaba honarami asumna tapna tholokpa matamda bus adugi thong lengba adu hijacker sing aduna urami hijacker sing aduna miyoi ama thorokadori haiduna makhoigi nongmai adu em tawduna leki adubu thoklaklibedu michamni haiba khangbadagi makhoina tumina mi adu fananaba sem saki amadi jibangi mapabu makhoina faram oi nang kanano nangi na sasu angang sing asigi marakti yawi natra matamaduda jibangi mapana haiki nati aidi michamne aigi cha school sita tamdi aidi police station asida complaint ama tawgi haiduna lakchabani aidi lairiba sing asiga kariguma amtana mari leinadi asumna haijelami adubu mahaki makutta school gi angang sing ne school chatpada ising thangnanaba puba bottle ne haibase hijacker sing aduna khanglami oh nangi na kuta pai dunu kari nangi na kuta pai dunu kari nangi na cha yaudi gaina asing bane aigi cha yaudi masidi aina bus manung se thengnarakpadi aina sum paijarakpani o yamna fare adorabadi khoi police ta waisage amadi police ta harami nakoi gi angang amagi mapa khoi gi khutta leire maram asina khoi na mahak se hatringai matamda khoi gi mi do hana puthoro khoi gi mi do puthokloba matungda hariba miyo ase khoi na thadokani police na haiki anate nakoi mi dusu thadok jage micham do hana khoi gi lambi sida la hanbiu asumna police amana thongnau dugi lawraklami hijacker sing duna gi oi nang kaas te chalo police ne leriba kaas de nang chalo namai do khoi da tung olaga yeng kan kariguma tung olaga yeng lakba ta di nang na thoi mangani chalo makhoi gi kaas te chalo asumna jiban gi mapa adu tapna yamna ki na chalami machano pa jiban gi sing bottle ama paiduna mahang asum tapna chappa matamda Lemai da season naduna taduna leriba paralysis tawba Ria gi mapa lemai da taduna leiba manak mapa adu yoksilakami adubu mapa adu yoksilakpa matamda hijacker sing aduna atat akham leituna jiban gi mapa da noina kapkhilami lemai da jiban gi mapa taki macha jiban gi porakpa bottle adudagi ising lemai da heidoklami amadi Ria gi mapana mafam adu tariba adugi manakta ikheng taraba hakchang aduna Ria gi mapa gi manakta tarami amadi mahaki mapunsi loikhirami asumna hijacker sing aduna nomaina kaplakpa matamda police kharsu soktuna lemai da taki amadi micham kharsu nomaina panduna soktuna lemai da taki asiguma talaga sida hijacker sing aduna hairaki
नखोई अखोइना हाइबे याद्रबनिना मियोय अदुसो अखोइगी खुत्ता लेत्रे हौजिक अखोइना सिजनरिबो खुलाइसिंग असिगा पुलिस नखोइना सिजनरिबो खुलाइ अदुगा अदुकी मतिक खेनरी मरम असिना अखोइगी खुत्ता अखोइगी मियोय अदुसिनो मसिना नखोइगी ख्वाइदिगी अफबो ओइगनी असुमना हाइरमी माइकई अमदा लेरिबा पुलिस की मियोयसिंग मखोइगा अतत अखम लेतना नोंमैना कापनारमी तालक असिदा हाइजेकर सिंग अदु मफम अदुदगी खजिक्तंग चथोकिबा मतमना सीजन अदुना लेरिबा रियागी मपा खंगौदुना फुक लाउन होगलगा पुलिस स्टेशन अदुगी मनुंग ताना चेनसिलकलमी अमदी मंगोंदसु अतत अखम लेतना हाइजेकर सिंग अदुना नोंमै कापसिलमी अदुबु लाइबुक फबदगी महाकी मसादा नोंमै अमता पालहौदे अमदी मनुंग चंगलक्तुना पुलिसिंग हाइकी कदाय अइगी चानुपि रियादी कदाय ngasai makai hijacker sing aduna makoina nomaina kaptuna hatkhre haibada ai kaya da waru adubu angang sing asi mafam asida lakpa matamda aigi chanupi yoromda aina kaya da haraujaki adubu khanguduna makoina nomaina kaplakpa aduda aigi chaga maga lam hangnaki kadai aigi chanupi di kadai matam aduda police amana haiki nangina chanupi do mahak khajiktang thuna chatpa ngamdabagi mafam asida lehore yengo na chanupi se ada lere asumna machanupi riana sang amagi faklang marumda lotuna leibadu mapad ulami matam aduda mapana haiki aigi chanupi gi thawai amta kanbiu aigi chanupi se nakoina thawai amta kanbiu natraga aigi samak chalaga aigi chanupi se mathwai kaluge police na yaroi amuk to ngai bi ko kedobuge asuk luruba talak sida na chanupi kanba chatpada na chanupi amadi nahaki punchi kari oigani khangabo mapana sida leitse khulai matik chana pairbo ngaktani haujik akhoi gi backup kaungna nabigi damak ai phone amta tawge police officer aduna mathak thongba police singda phone torame hello sir akhoi mafam masida lemhori hijacker sing aduna attack tok selectunu leire akhoi backup khara pibiu akhoi gi khulai sing leiba amadi akhoi gi ammunition leiba ka adu akhoi changba ngamdre maram asine akhoi ni season naribu khulai sing asi ngahaki matung dadi nongmai maru loi khirgani athuba matam da akhoi gi mating amto pangbiu sir akhoi backup to athuba matam da tharak lagi sir minute kya muk changgadage minute kun manga muk changani masitang dingai biu sir minute kun manga di yam khre minute kun manga sida de akhoi punamak angang sing asiga akhoi punamak mafam asida thawai mangani akhoi gi nongmai maru su loi khirani sir adubu mafam se khajik tang tamna khibanani atopa station sing da akhoi pau pikre ngahak tang ngai biu asumna makoina backup ni khiba matam da su mafam adu khajik tang lapna badagi makhoi gi backup lakpa su matam khajik tang thengkirami matam adu da upai leitraba police ki miyoi singna mafam adu bu ningthijana ngak senduna leki amadi makhoi masen amaga pau phongnarami makoina tawriba thabak asi makhoi gi yauriba nongmai maru sing asi makhoi ga hatu nongmaina kapnarabadi makhoi gi nongmai maru loikrabadi angang sing asu punna siba tare amadi makhoi gi thawai phawbo mangani haibase police ki miyoi sing hainaki masigi matungda inspector kiran police station adugi mapanda hijacker sing aduga nongmai kapnariba sing gi marakta yaurami amadi police officer mana mongonda call toki hello kiran hauji karam phibam da leri sir makhoi miyoi ahumni makhuta afaba khulai sing loina pai amadi bomb sing pai akhoi di hauji akhoi ni season nariba sing asiga khulai se makhoi niam hele amadi sir akhoi che nongmai maru se loi gedore khulai thamniba ammunition thamniba ka asida changadabasu ka asigi mapanda makhoi miyoi ama sangduna leikhre mafam asida changba haibase sir khajiktam akhoi awaba oire adu sir kiran angang nupi macha riya mapanda leribasi adomna maning thangba ka da chalaga angang asibo amuktang loksin birabadi yam nungai jagani natrabadi angang ase hijacker sing asina urabadi angang ase gi punchi khudong thibi gai masi matang khara thuna mukta tawbiu inspector kiran harki fani sir aduga sir angang sing leriba ka adugi maning thangbadu thong ama lebadu sir madu hangaga angang sing adu police station asigi maning dagi mapalomda loina mak thokibadi yagani sir matamadu inspector dun haiki aisu khangi adubu aikhoina angang sing du thoklingai manungda hijacker sing asina mafam asi yoksalaklabadi angang sing gi punchi asi hena khudong thigani aikhoi gi backup lakpa ngai kise backup laklaga makhoi ga kapnaringai manungda angang sing asi khoi maning lomda puthokna na bhonasi asumna ngangna khiba matungda inspector kiran paktha chatlaga angang riya bu kannanabagi dama koina chatlam asumna koina chatpa matamda hijacker amana riya bu sang amagi marumda lotuna leribadu mahaki makhongdu urame amadi nofet toroduna hijacker aduna angang riya gi manak tamna laglame police inspector kiran nasu riya gi manak yoksilakpa matam amadi hijacker aduna yoksilakpa matamda hijacker aduna inspector kiran da nongmai round amani kapsilaki masigi matungda riya gi manakta hijacker sing aduna yoba hanki amadi riya bu makoina faki amadi police kangu sing da harki
इंस्पेक्टर हौजिक्ति अंगांग अमा सोय खोइगि खुत्ता तारे अहानबदे खोइना मी अमा काप्तुना हातखरे मसिगी मतुंगदा अंगांग असिगी थवाई नखोइना कनिंगलबदी एखोइगी मी अदु याम थुना थादोरो मसिदसु इंस्पेक्टर अदुना थोनाउदगी हारकी अंगांगदो हाना थादोरो अंगांगदो थादोरकलबा मतुंगदा नखोइगी मी से अखोइना थादोरकनी नखोइगी मी अदु हाना थादोरगा अंगांग अदुगी पुंसी करी ओइगने अखोइ खंगदे अहानबदसु नखोइना मी अमा थादोरलगा नोमैना कापखी मदुना अखोइना नखोइगी मी सि थादोक्तबनी हंदक्ति अंगांग अदु हाना थादोरो लोइना अंगांग अदु खुद थागनो नखोइगी मी सु अखोइना सोइदनमकी थादोरकनी मसिगी मतुंगदा रियाबु महाकी मखोंग उब्लिबा योट की खोंग अदु लौथोक्तुना अंगांग अदु चटनना भाइरमी मिनुंग सिलैत्रबा हाइजेकर सिंग अदुना मखोंगना चटपा ngamjadраbi पैरालाइसिस तौरबा रियाबु योट की खोंग अदु लौथोक्लबदी मतौ करमना चटकनी अंगांग अदुदा योट की मखोंग असेंबा अदु लौथोक्लगा चटलु हाइरबनीना रिया चटपा ngamlamde amadi रियाना ममित्तिगी मपी सिंथदुना मखोंग नामा थांगनबा होनबदा अदुकी मतिक वाजरमी amadi लेमाइदा तुखिरमी मतमदुदा खुलाई पाइबा हाइजेकर अदुना नंगना चत्तबा तारबदी नोंगोंदा नोंमैना कापकनी चलो नंग हुजे कास्ते याम थुना चलो नंगना हेक यौबुगा खोइ मी थादोरकदोरिबनी करिगुमा थादोक्तबा तारगना नंगबु सखोइना हातकदोरिबनी मतमदुदा अंगांग नुपी मचादु यामना कपखिरमी amadi लेमाइदा सिटना चटलमी सिना चटलिङै मतमदा अंगांग अदुदा नोंमैना कापननबगीदमक्ता एम तौदुना लेखि मसिगी मतुंगदा इंस्पेक्टर किरणा थौदोक अदु उखि amadi महाकी नोंमै अदु मथक्ता राउंड अनि अहुम कापथोकी मसिदगी नोंमै मखोन ताबदगी हाइजेकर सिंग अदुना नोंमै मखोन तारिबा जगह अदुदा रियाबु हुंदोक्लमलगा माइकै अदोमदा चटखी मसिगी खुदोंग चाबा लौरगा इंस्पेक्टर अदुना मनुंगदगी चेंथोरक्तुना मखोंगना चटपा ngamjadраbi रियाबु पमदुना थांगलगा का अदुगी मनुंगदा पुसिनखी amadi रियागी पुंसी कनखी अदुबु माइकै अमरोमदा इंस्पेक्टर किरण गी नोंमै मरु लोइखिरमी amadi हाइजेकर सिंग अदुना इंस्पेक्टर किरण बु तानादुना फारमी चेनखोदना हौजिते खोइ खुत्ता तारे नो यम फाउगी दाइने नखोइ पुलिस मी यामना फाबा कनबा कापा हिबा नत्रो हौजिते खोइ खुत्ता तारे कदाइदा ले खोइ मीदो कदाइदा ले नंगना ताकदबनी अखोइगी मीदो लेबा कादुदा नंगना पु हौजुमक अदुगा नंगना पुरिबा कादुदा खोइगी मी लेरमदबा तारगदि मफम अदुदा नंगी पुंछि लोरे इंस्पेक्टर किरण हाइकी नति खुलाइदो थाबिरकनु नखोइगी मी लेबा कादो आई ताकचगी लाओ सोमदा लाओ आई सोइदना ताकचगी चलो मांगदो चलो हाइजेकर सिंग अदुना तुंग इनदुना मांगदा इंस्पेक्टर किरण मांगदा चिंगलगा मखोइ चटखिरम amadi इंस्पेक्टर किरण मफम अदुदा लैरिबा मी अदु महाकना चुमना ताकलबसु महाकी पुंसीदी हिंगदबा लैत्रे अदुमपु महाना खुदोंग चाबा सिलौरगा मखोइना फादुना थमलिबा हाइजेकर अदुगी का नतबा अतोपा का अमदा यामना कोइना पुथुलम मसिगी तंजा असिलौरगा स्कूल अदुदा लैरिबा अंगांग सिंग अदु पुलिस की मियोय सिंगना मफम अदुदगी नानथोकनबा होनरमे तलक असिदा थौदोक असिगी अहानबदा बस की सिक्योरिटी ओइबा मियोय अमा काखलखिबा अदुना महाकना तुमिन महाकी फोन असी तत्तना मेसेज थाबा से इंस्पेक्टर अमन ओखिरमे तंजा अदुदा महाकना हाइकी सर होइगी थौना फबा मोंगसिना रियागी पुंसिबुसु कनबिरि अंगांग सिंगी पुंसिबुसु सर होइना लोइ कनबिरि हौजु मखा ताबसि करि तौगनी असुमना हाइकी मतमदुदा पुलिस इंस्पेक्टर अदुना ममाइदा खोपांगना थाकी नंगी नवोंगना तौंगा साइमखे खो येंगबने नंगसी स्कूल की सिक्योरिटी निदि हाइरगा हाइरिबा हाइजेक तौबसिदा नंगी अचौबा खुद अमा याउ हेबसे अइना चिंगनबा कुइरबने ngasai makai akoina manung sida tawriba wafam sing asi nangna hijacker singda nangna SMS thaduna pau pibani piro nangi phone piro kadai asumna mahaki phone do faktuna hijacker singda tattana mahana SMS thaba amadi hijack tawba matamda mahakna sizana kiba wahai wata sing phone aduda loini yauduna leram sikarino sikarino tholiba thogdok sing asi nangna hijacker sing asi pau piba natro school gi security gi mingda nangna hijacker sing asi gi mateng pangba natra Habaldar, masih phajalo, punjalo. Asumna mahapu phajinduna punsinki. School asigi security ki miyo amasu hairiba hijack tongnanaba asi hek hobadagina. Police station da laklaba phawbada police ki aron atup ki wasing asi mahan SMS ta text tawduna. Hairiba hijacker sing asi ka paw phawnaba mi ama oirami. Masigi khudong chaba lawrga Inspector Kiran amapam amada makhoibu puthokiba matamda masigi tanja lawrga police station adugi maning phawdolaga angang sing adu Safagadaba mafam amada police sing aduna angang sing du loinamak thaidoklami asumna police station adugi maning thangba ground angang sing du tapna police inspector amaga loinana asumna loinamak thohalami adubu
इंस्पेक्टर किरण की मराई भक्ति महांगना पुसिलिब का अदुदा हाइजेकर मखोइना फादुना थमलिब अदु लैरमदबदगी महाकपु मफम अदुदा हाइजेकर सिंह अदुना महाकी मसादा अतत अखम लेतना नोंमैना कापसिलमे मफम अदुदा इंस्पेक्टर किरण की पुंसी लोइकी मसिगी मखा तारकपदा हाइजेकर सिंह अदुना पुलिस की का मनुंग लेरिबा अंगांग सिंह खुंगुल लिरकी अमदी मखोय का अदुगी मनिंग थंगबा सरुक्तगी फाउदोक्तुना चटखरे खंगबदगी मखोयना कोइथोकना चटलबा मतुंगदा मनिंग थंगबा अंगांग खर लेमदुना लेहौबा अमदी पुलिस इंस्पेक्टर अमगा लेमदुना लेहौबा तंजा अदुदा मखोयना पुलिस इंस्पेक्टर अदुदा हाइके लेंगनो नंगना हाई सिंह सादुना अंगांग सिंह लोइना थादोखबा नत्रा हौजिक लेमहौरिबा अंगांग अनि हुमसिगा नखोयगी पुंसीदे अखोयगी खुद तारगनी अखोयगी मिकाई ले अखोय मीदु नखोयना काई थमी मतमदुदा पुलिस इंस्पेक्टर दुना हाइकी नखोयगी मीदो अखोयगी पुलिस स्टेशन मनुंग दले होई अंगांग सिंह से लोइना चलहनग्रो से आइगी खुद पारिबा नोमै से मखाता थमगे से नखोयगी मीदुना लेरिबा जगादो आई ताके असुमना वा ngangnariङै mathamda mangasai makhai backup ngaiduna lerakhiba पुलिस की टीम अदुसु मफम अदुदा खोंगलै थुना लाखिबगा लोइनाना हाइजेकर सिंह अदुबु अमममत ओइना नोंमैना कापना हाइकी असुमना लोटस जीनियस इंग्लिश स्कूल की हाइजेकर सिंह की पुंसी लोइनमक लोइकी अदुबु हाइजेकर सिंह अदुन बस की मनुंगदा नोंमैना कापखी हाइबा असे स्कूल अदुदा तंबा नील कौबा फुटबॉल सानबा यामना पांबा अंगांग अमखक्ति नील कौबा अंगांग अमखक्की मखोंगदा रियादा कापखिबा नोंमै अदुना रियादा पालहौददुना नील हारिबा अंगांग नुपा मसासिगी मखोंगदा पानखी का हेना ई चटखिबदगी नीलगी मखोंग नामा कक्पा ताखी नील हारिबा अंगांग नुपा मसासिना नुमित अदुदा थोकिबा थौदोकसिंग महांगना पुलिस इंस्पेक्टर अदुदा वारी लिखी अंगांग अदुगी मखोंग अदु ई का हेना सटखिबना हॉस्पिटल की मियोसिंगना मखोंग नामा कक्पा ताखी असुमना नीलगी मखोंग नामा कक्की फुटबॉल सानबा पानबा नीलगी पुंसी मखोंग नामा कक्खिबना महाकी मंगलांदी मंगफाउनररोय हाइना महांगना खनकी अदुबु महांगना पुलिस इंस्पेक्टर मदा हाइकी अंकल आइगी खोंग नामा कक्खरसु अइना सानजबा पांबा फुटबॉल सानबा फंगद्रबसु अइ थौना लेबा मियोय अमदी ओइबा ngamgani ko अंकल असुमना पिकलिबा अंगांग मचा अमगी थमोइदगी थोलकलिबा वाहै अदु ताबदा मफम अदुदा लेरिबा पुलिस अमदी ममा मपागी थमोइ काइखि अमरोमदना पिकलिङैदगी महा पोकपदा ममा काइनख्रबा लोइनना मपागी असेंगबा मिनुंगसी फंगलकपा मिकुप्ता मपाबुसु काइनख्रबा जीवनगी पुंसीना कदोमदा अखोइगी लेबाक असिदा अनिंगबा अपांबा खरा तौननबगीदमक होनबदा मागी अनिंगबसिंग अदु पांगथोकननब होनबदा लांजद्रबा पुंसी कयाना लंबी लमखांगदा पुंसीसिंग असिगी लंबी असि तोखाई तोखाइना अंगानबा लंबी अमदगी अमंबा लंबीदा पुखिदबा नति स्कूल असिगी बस हाइजेक तौदुना थोकिबा थौदोक असिदगी जीवनगी मपा काइनदुना ममा मपा लेजद्रबा मचा मा हाइबदु ओइहौकी महाकी तुंगी पुंसीना करी ओइगनी फुटबॉल सानबा पामजबा नीलगी पुंसी मखोंग नामा कखरबदा महाकी करिसु खंगजद्रबा स्कूल की अंगांगसिंग अदुबु हाइजेकर सिंह अदुना मखोइगी एक्टिविटीज सिंग अदु मियामदा हेना खंगहननबा एक्सपोज तौननबा होनरपा मसिगी मतुंगदा मखोइना मखा तारकपदा मखोइगी अरोनबा पांदम कया पांगथोकननबा होनरकपा अदुदी काइखिरमी अदुबु अमरोमददी पुंसी कयाना लेखा ताना मांगखि ngasi thogdok asidagi adomna kari para tambiba yabagi loksinbiu aphabatmak loksinbiu thokliba thogdok asi thokloi hainingai leite aikhoidesu section leiba haibasina aikhoigi khwaidagi phaba lambini masiga loinana ngasigi damakta episode asi matang asida loisinjare hayeng amuk atopa case amuk puduna laksage adom section leibiu wakal fadabiu pungning leitabiu tabiriba singbu james hagrujamna amukahana khurumjari